Ngasigi mayamda utkadoriba cartoon wari asidi mau Anigi Laan haiba cartoon wari ado mayamga punna yengminarasi. Hai, ibemhan kari maunun he maithak siga hinjang sibu ngarang sauba makai thagalamaga kadumna satkhayanu ne masigi nupise sak se mamon sangna amatta thongdini tawrise kadum satkharbanu khangdini mitnaga udabane hinjang se loina kangkhiba tare ne tawrise sak nam lambana lori onthokpagi mauni da ko kari maunu ne sibua sak se thong baloi maga magi satkadabado chatlu aduna tana sak se thamam thongatlamaga kadai tana satkhravanu khangdini tawrise masigi mausidine mase sauningiba numit amadane theina ngangna sayro soidare he mase kari thoin ba tawja sariba dokpani da ko hujikpu aina mitna udana insang do yengane sunatti tombu aduna kadai da musat khrabano tawrise ondhok pagi irai bakni da he sak matam chana no mata chaba phangdrabani tawrise ei tomba kadai salwi nang dia kari no imana mangon sigdari da phammaga ngang duna le da bo kari tawrabage ima nong hek alap ka nang siname ngang ba sakpaga dhok na taning kidre he kari among tawre itei ma handi kadai chatkhre koi ba thokraba magia aduni ni hinjang se mai se ngarang thagatlamaka ne brong sau leire mitna naga udabane ado amutang sangduna yengu satlu nang ngasai leirak paporom tu thong ni haibani amuktang ne yengu satlu karamba zat ki maunu ne khangdini tawrise hek ngang su masindo khumgisna kabuk pokpadagi heli aina ngang ka nangui dabani manaba tan manadrabani he kanade irai ba tambane na khanba tabani chalu insang do amutang yengu su soiba tare he amutang changduni yengu su ni nang boi mo hoi imana ne phabagi ne tei mase masayam na happy bani taso phangi kadim tangang bidre aduna mana tawningbata tawri sa insang do loishan lamdana mana kadai salibano ngasi tagiro numit khudingini aduna sa insang matta mathong maram khangde tawriba aina ne sawningu numit ne tongan ok heksa thogadorubni khoidawse ondhokna langkat khrajani imana khara kana ngangba yadro maningda ngangga sabro mamangda dag ngangadabni ikai khangaga ne maraina koibado satpatok sini ngangdrabni tawningbata tawre mana kari nu nang ngangi du bua lekai ku me oina bagi kari kana bada masagi pokpada yawraklabado adum tawdrobani aina phana nganga su yararoidrabani mayumdagi ne tawrokpa bebhar ne tiniyomdo sigadum tawdrobani chumthokpa yararoi nang bua kari kana dabada asni hairam laga tomba adu magi mataima aduna thonglamniba insang ado yengluna bagi damakta imungda sangkhirami ngai haglei rabagi tungda hairibi kabokle hairibi mau ahan adusu yumda amu halaklami ai kabokle ya kadai salubanu nang bua maithak tuga hinjang do ngarang thagalamaga kadai da salubanu kari nu nang na tawrisi bua nong phadok tawbani haibini natti numit khudingi sa insang thongamaga he mangi sibu kadai salibanu kari nu imabu karimta khangdrabo koi kungi mi saurba heng thaban sungbi sungmani aina mahai phi bulaina bani phidu bulaina bani phani bulaina bani tonari base udo ima mau anu bisinse loina ne thabal sungani ne hairi mauna hangai aduna aisune sungba yauduri adu phidu pudi leiraba blouse to matching wi bleitaba ima sana bleitaba adugine punima da salubani magi de blouse to marang kaina leido aigi phidu ga sana bra yenge na ningsingi da salhuri bani ima khangabro sak to thungamba loiraga satpa yadran he kaya mu yamna lubano ni no next story du bua thabal sungbi gi damakta bunangna sa insang thado maga kari phidup ka sana ba blouse dingba salimi haiba undhok pagi mauni da kunang se na thodu loisalama satlabadi kanana kari haigedage kari no ima ningsingi da saludabadi horen thabak to mathang sugda kaukhrani thabak soirabasune thaban somgi ne phanik phidup to soibiya di ima mina ke helan pa ya pote hayeng ne makok pairaga sunggadori bani aduna ne phajadaba yade ba
ꯏꯃꯥꯅ ꯈꯪꯒꯗꯕ ꯅꯠꯇꯦꯗ ꯏꯃꯥ ꯑꯗꯨꯒꯤꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯤꯡꯁꯤꯡꯉꯩꯗꯅꯦ ꯍꯤꯟꯖꯥꯡꯗꯣ ꯁꯧꯒꯠꯂꯝꯃꯤꯉꯩ ꯁꯔꯨꯛꯇꯨꯒ ꯑꯩ ꯆꯠꯂꯨꯕꯅꯤ ꯏꯃꯥ ꯀꯩꯅꯣ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯉꯤꯉꯩꯅ ꯃꯩꯅꯥꯛꯇꯨꯒ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯏꯃꯥꯏ ꯏꯃꯤꯠꯀꯁꯦ ꯂꯣꯏꯅ ꯀꯥꯊꯦꯛꯄ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯊꯕꯛꯁꯨ ꯁꯨꯖꯜꯂꯤꯕꯅꯤ ꯆꯥꯛꯄꯨꯗꯤ ꯂꯣꯏꯅ ꯂꯣꯏꯔꯝꯂꯕꯅꯤꯗ ꯏꯟꯁꯥꯡꯗꯨꯇꯅꯤ ꯇꯣꯝꯕꯗꯣ ꯁꯥꯎ ꯁꯥꯎꯅ ꯆꯪꯈ꯭ꯔꯃꯤ ꯆꯥꯛꯈꯨꯝꯗꯨꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯏꯟꯁꯥꯡꯗꯣ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯗꯅ ꯍꯣꯔꯦꯟꯅꯦ ꯍꯥꯎꯇ꯭ꯔꯗꯤ ꯑꯃꯨꯛꯅꯦ ꯈꯟꯅ ꯆꯩꯅꯅ ꯇꯣꯛꯎꯔꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉ ꯂꯣꯏꯁꯜꯂꯨꯔꯣ ꯙꯣꯛꯄꯅꯤꯌꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯄꯣꯔꯣꯝ ꯑꯗꯣ ꯃꯇꯩꯃ ꯑꯗꯨꯅ ꯊꯣꯡꯕ ꯑꯗꯣ ꯆꯥꯗꯨꯅ ꯌꯦꯡꯂꯝꯃꯤ ꯀꯔꯤꯅꯣ ꯏꯇꯩꯃ ꯄꯣꯔꯣꯝ ꯊꯣꯡꯉꯤꯃꯦ ꯑꯩꯅ ꯊꯨꯝꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯣꯔꯣꯛꯅ ꯏꯆꯝ ꯆꯝꯃꯤ ꯑꯩꯅ ꯑꯣꯟꯊꯣꯛ ꯇꯥꯡꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯖꯔꯛꯄ ꯉꯥꯁꯦ ꯅꯪꯅ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯍꯥꯎꯒꯗꯣꯔꯤꯕꯅꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤꯃꯦ ꯑꯩꯅ ꯃꯃꯣꯟꯁꯨ ꯆꯪꯗꯦ ꯇꯧꯔꯤꯕ ꯀꯗꯥꯏꯗꯒꯤ ꯍꯥꯎꯗꯣꯏꯅꯣ ꯑꯁ ꯇꯣꯝꯕ ꯅꯪꯁꯤꯃ ꯋꯥ ꯉꯥꯡꯈ꯭ꯔꯦꯍꯦ ꯊꯨꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯀꯩꯅꯣ ꯊꯨꯝꯁꯦ ꯂꯧꯔ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯍꯦꯛ ꯆꯥꯔꯣ ꯑꯩꯕꯨ ꯊꯨꯝ ꯊꯥꯛꯄ ꯀꯥꯍꯧꯔꯕ ꯈꯪꯗꯦꯅꯦ ꯂꯣꯏꯔꯦꯍꯦ ꯍꯤꯟꯖꯥꯡꯗꯨꯒ ꯊꯨꯝꯗꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯍꯥꯎꯔꯅꯤ ꯍꯥꯏꯒꯦ ꯏꯇꯩꯃ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯅ ꯂꯩꯔꯛꯄ ꯄꯣꯔꯣꯝꯁꯦ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯥꯎꯔꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯇꯩꯃꯅ ꯂꯣꯏ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯠꯅꯤꯡꯕꯗꯣ ꯀꯣꯏꯅꯤꯡꯕꯗꯣ ꯀꯣꯏꯔꯣ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤꯕꯅꯣ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯉꯝꯃꯣꯏ ꯍꯦꯛꯇ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯅꯠꯇ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯒ ꯐꯨꯠ ꯍꯦꯛ ꯃꯥꯡꯉꯗꯅꯦ ꯇꯣꯝꯕ ꯅꯪꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯅꯨꯍꯦ ꯊꯕꯛ ꯑꯃ ꯂꯩꯅ ꯆꯠꯂꯤꯕꯅꯤ ꯑꯩꯁꯨꯅꯦ ꯊꯕꯛꯇꯣ ꯁꯪꯉꯤꯉꯩꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯅ ꯂꯧꯍꯧꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯣꯏꯁꯜꯂꯨ ꯇꯥꯅꯤꯡꯗꯦꯅꯣ ꯕꯥꯏꯅꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯪꯅ ꯂꯥꯜꯂꯦ ꯈꯪꯉꯕꯗꯤ ꯇꯨꯃꯤꯟꯅ ꯈꯔ ꯑꯗꯨꯝ ꯇꯥꯊꯣꯛꯄ ꯇꯝꯃꯣ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯉꯥꯡꯉꯤꯕꯁꯦ ꯃꯤꯅ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯄꯩꯁꯥꯗꯣ ꯇꯥꯡꯉꯦ ꯂꯩꯖꯔꯛꯄ ꯄꯣꯔꯣꯝ ꯊꯣꯡꯕꯗꯣ ꯅꯪꯅ ꯊꯨꯝ ꯃꯣꯔꯣꯛ ꯋꯥꯠꯂꯕꯅꯤ ꯀꯗꯥꯏꯗꯒꯤ ꯍꯥꯎꯔꯅꯤ ꯍꯥꯏꯒꯦ ꯑꯉꯥꯡꯁꯤꯒ ꯃꯥꯅꯅ ꯑꯣꯡꯍꯟꯗꯅ ꯃꯥꯁꯨ ꯈꯨꯝꯕꯗꯅ ꯅꯪꯅ ꯂꯥꯜꯂꯦ ꯈꯪꯉꯕꯗꯤ ꯈꯔꯁꯨ ꯍꯟꯊꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅꯤꯄꯥ ꯉꯥꯡꯕ ꯌꯥꯗꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥꯁꯦ ꯈꯤꯇꯪ ꯍꯦꯛ ꯉꯥꯡꯕꯗ ꯅꯪꯅ ꯀꯪꯒꯠꯇꯒꯤ ꯉꯥꯏꯅ ꯂꯩꯕꯁꯤꯅ ꯁꯣꯏꯔꯦ ꯍꯥꯏꯅꯕꯨ ꯀꯔꯤꯅꯣ ꯊꯛꯈꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯤ ꯑꯩꯗꯤ ꯇꯥꯕ ꯍꯩꯅꯗꯦ ꯏꯃꯥ ꯅꯣꯡ ꯐꯥꯗꯛ ꯁꯣꯏꯕꯁꯤꯒꯅꯦ ꯉꯥꯡꯗꯒꯤ ꯅꯍꯥꯟ ꯃꯈꯩ ꯍꯥꯎꯕ ꯃꯇꯝꯗꯨꯒꯗꯤ ꯀꯔꯤꯒꯤ ꯉꯥꯡꯗꯦ ꯍꯣꯏ ꯂꯣꯏꯁꯜꯂꯣ ꯏꯕꯦꯝꯃ ꯇꯣꯝꯕ ꯅꯪꯁꯨ ꯂꯣꯏꯁꯜꯂꯣ ꯆꯈꯣꯝ ꯑꯃ ꯆꯥꯔ ꯉꯁꯤꯒꯤꯅꯦ ꯂꯥꯏꯅ ꯇꯝꯕꯅꯤꯅ ꯆꯥꯔꯒ ꯇꯣꯛꯂꯣ ꯏꯆꯥꯅꯤꯄꯥꯁꯤꯗꯤ ꯏꯔꯥꯏꯕꯛꯀꯤꯅꯦꯅ ꯈꯜꯂꯒꯅꯦ ꯑꯩꯁꯨ ꯏꯃꯥꯁꯨ ꯂꯩꯔꯤꯕꯁꯤꯅꯤ ꯃꯥꯅꯅ ꯀꯥꯟꯅꯗꯦ ꯆꯠꯂꯣ ꯆꯈꯣꯝ ꯑꯃ ꯆꯥꯊꯣꯛꯂꯒꯅꯦ ꯂꯣꯏꯁꯜꯂꯣ ꯏꯕꯦꯝꯍꯟ ꯁꯦ ꯏꯃꯥꯁꯤꯅꯦ ꯆꯥꯛꯁꯦ ꯀꯌా ꯆꯥꯅꯤꯡꯗ꯭ꯔꯦ ꯂꯥꯝꯕꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅꯅꯦ ꯋꯥꯏ ꯀꯝꯇ ꯁꯪꯗ꯭ꯔꯕꯅꯤ ꯇꯣꯉꯥꯟ ꯀꯣꯛ ꯍꯦꯛ ꯆꯥꯕ ꯅꯨꯃꯤꯠꯇꯅꯦ ꯊꯣꯡꯅꯤꯡꯕ ꯃꯇꯝꯗ ꯊꯣꯡꯒꯅꯤ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯅꯤ ꯑꯁꯨꯝꯅ ꯃꯧ ꯑꯍꯟ ꯀꯕꯣꯛꯂꯩ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒ ꯃꯨꯔꯨꯝ ꯆꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯑꯗꯨ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯇꯣꯝꯕꯒ ꯈꯪꯅ ꯆꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯐꯅ ꯀꯨꯏꯔꯦ ꯅꯪꯕꯨ ꯉꯥꯏꯔꯤꯕꯁꯤ ꯑꯁꯨꯛ ꯊꯦꯡꯅ ꯊꯣꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯃꯨꯛ ꯇꯧꯅ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯄ꯭ꯔꯞ ꯊꯣꯔꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯐꯅꯦꯛ ꯑꯃ ꯐꯨꯔꯤꯠ ꯑꯃ ꯁꯦꯠꯂꯒ ꯊꯣꯔꯛꯂꯒ ꯑꯗꯨꯝ ꯂꯣꯏꯔꯕ ꯃꯗꯣꯏꯗꯣ ꯀꯔꯤꯃꯨꯛ ꯀꯦꯗꯅ ꯂꯩꯔꯤꯅꯣ ꯀꯦꯔꯕꯁꯨ ꯑꯗꯨꯝ ꯅꯪ ꯀꯦꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯪ ꯑꯁ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯍꯦ ꯀꯦꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇꯦ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜꯗꯩ ꯉꯥ ꯈꯔ ꯂꯩꯔꯤ ꯑꯗꯨ ꯊꯣꯡꯅ ꯂꯩꯔꯝꯃꯤꯕ ꯉꯁꯤꯗꯤꯅꯦ ꯐꯤꯁꯨ ꯍꯧꯕꯅꯤꯅ ꯊꯦꯡꯈ꯭ꯔꯦ ꯆꯥꯛꯇꯣ ꯊꯣꯡꯕꯗ ꯑꯗꯨꯒꯩ ꯅꯪꯅ ꯆꯥꯛ ꯆꯥꯔꯛꯇꯦꯅ ꯍꯥꯏꯕꯗꯨꯒꯗꯤ ꯅꯨꯡꯉꯥꯏꯇꯅꯅꯦ ꯇꯤꯐꯤꯟꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯄꯨꯅ ꯂꯥꯛꯏꯕꯅꯤ ꯑꯩꯁꯨꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ ꯏꯃꯥꯗꯅꯦ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯆꯥꯎꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯒ ꯆꯥꯛ ꯏꯁꯤꯡꯁꯦ ꯇꯤꯐꯤꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯀꯔꯤ ꯈꯪꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦ ꯋꯥꯗꯣ ꯈꯪꯉꯒ ꯉꯥꯡꯉꯣ ꯍꯥꯟꯅ ꯉꯥꯡꯗꯒꯤ ꯉꯥꯏꯗꯅ ꯂꯩꯔꯗꯅ ꯀꯦꯕꯒ ꯁꯪꯄꯨꯗꯤ ꯏꯕꯨꯡꯉꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯍꯣꯠꯅꯕꯗ ꯀꯗꯥꯏ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯀꯗꯥꯏꯗꯒꯤ ꯏꯇꯩꯃꯅ ꯏꯟꯁꯥꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯇꯟꯕꯨ ꯇꯜꯂꯤ ꯏꯟꯁꯥꯡꯗꯣ ꯃꯆꯨꯗꯨ ꯎꯕꯗ ꯆꯥꯔꯛꯇ꯭ꯔꯦ
ꯊꯨꯝ ꯊꯥꯛꯇꯦꯅ ꯑꯗꯣ ꯅꯪ ꯀꯔꯤ ꯏꯟꯁꯥꯡ ꯉꯥ ꯊꯣꯡꯕ ꯄꯨꯔꯛꯏꯅꯤ ꯍꯥꯏꯔꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯈꯥꯏꯗꯣꯛꯂꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯇꯣꯝꯕꯒꯤ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯝꯕ ꯑꯗꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗꯒꯤ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯈꯪꯅꯕꯤ ꯑꯗꯨꯅ ꯇꯣꯝꯕ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯤꯕꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯇꯩꯃꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒ ꯑꯃꯠꯇ ꯍꯩꯇꯕ ꯌꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯊꯨꯝ ꯊꯥꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯊꯥꯛꯇ꯭ꯔꯤꯕ ꯌꯥꯠꯂꯥ ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯌꯥꯠꯀꯤ ꯃꯧ ꯑꯁ ꯃꯍꯥꯕꯦꯔꯥꯒꯤ ꯃꯧꯅꯤꯗ ꯉꯥꯡꯅ ꯀꯥꯟꯅꯕꯗꯦ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗꯅꯦ ꯀꯨꯏꯔꯕꯅꯤ ꯆꯦꯜꯂꯁꯦꯅ ꯇꯛꯏꯁꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯇꯩꯃꯅ ꯇꯧꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯆꯥꯅꯤꯡꯗꯦ ꯍꯪꯒꯣꯏꯕ ꯑꯃ ꯄꯨꯏꯅꯦ ꯃꯣꯠꯅꯕ ꯃꯣꯠꯂꯤꯕ ꯀꯥꯟꯅꯗꯦ ꯆꯦꯟꯅꯕꯒꯤ ꯇꯧꯕꯁꯦ ꯌꯨꯝꯗ ꯃꯧ ꯃꯊꯧ ꯇꯥꯏꯌꯦ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯦꯟꯕꯅꯣ ꯑꯁꯣꯝꯗ ꯑꯩꯅ ꯃꯤ ꯃꯔꯨꯞꯀꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯤ ꯑꯗꯨꯗꯣ ꯁꯥꯔꯝꯗꯅ ꯆꯦꯟꯕ ꯇꯥꯔꯗꯤ ꯃꯌꯥꯝꯅ ꯏꯁꯝꯁꯦ ꯄꯥꯏꯅ ꯐꯣꯏꯈꯤꯕ ꯇꯥꯔꯦ ꯉꯝꯃꯣꯏ ꯏꯃꯥꯅꯁꯨ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯀꯩꯅꯣ ꯋꯥꯁꯨ ꯋꯥꯅ ꯉꯥꯏꯌꯣ ꯀꯩꯅꯣ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯃꯧ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡꯅꯦ ꯀꯣꯊꯣꯟ ꯆꯥꯗꯕꯁꯤ ꯆꯥꯅꯤꯡꯗꯦꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯅꯪ ꯈꯪꯉꯣꯏꯅꯦ ꯅꯪ ꯑꯁ ꯀꯔꯤ ꯍꯥꯏꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯔꯛꯇꯣꯔꯤꯕ ꯄꯨꯇ ꯄꯨꯔꯛꯎ ꯌꯦꯡꯒꯦ ꯅꯪꯒꯤꯅꯦ ꯀꯩꯅꯥ ꯅꯨꯃꯤꯠꯇꯨꯒꯅꯤ ꯑꯩꯅꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯁꯝ ꯄꯥꯏꯅ ꯐꯣꯏꯕ ꯉꯝꯗ꯭ꯔꯕꯅꯦ ꯍꯦꯔꯥ ꯑꯩꯁꯨ ꯏꯃꯥꯅ ꯄꯣꯛꯄ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦꯍꯦ ꯇꯧ ꯌꯦꯡꯒꯤꯅꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯌꯦꯡꯗꯅ ꯂꯩꯔꯒ ꯅꯪꯅ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯝꯅꯥꯗꯣ ꯐꯣꯏꯕ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯟꯅꯕꯩ ꯇꯧ ꯐꯤꯗꯣ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯣꯏꯅ ꯁꯥꯔꯔꯣ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕ ꯑꯗꯣ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯗꯣ ꯆꯦꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯑꯩ ꯕꯦꯝꯍꯟ ꯇꯣꯝꯕ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦꯅ ꯇꯥꯏꯅꯤ ꯑꯗꯣ ꯃꯥꯒꯤ ꯐꯤꯔꯣꯟꯗꯣ ꯈꯔ ꯊꯤꯟꯕꯤꯔꯨꯒꯤꯔꯅꯤ ꯃꯐꯤ ꯃꯔꯣꯟꯗꯣ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯑꯩ ꯐꯤꯔꯣꯟ ꯊꯤꯟꯕꯤꯔꯨꯆꯣ ꯀꯥꯏꯅ ꯑꯩꯒꯤꯐꯥꯎ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯤꯒ ꯑꯍꯟꯕ ꯑꯃꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯐꯤꯔꯣꯟꯁꯤꯁꯨ ꯑꯁꯤꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯁꯦꯠꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯏꯃꯥꯒꯤ ꯂꯩꯇ꯭ꯔꯕꯣ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯑꯍꯟꯕ ꯑꯣꯏꯅ ꯈꯔ ꯂꯩꯕꯤꯔꯨꯔꯁꯤ ꯀꯗꯥꯏꯗꯒꯤꯅꯣꯍꯦ ꯄꯩꯁꯥꯅ ꯄꯩꯁꯥ ꯋꯥꯕꯅꯦ ꯀꯣꯟꯅꯅꯦ ꯊꯣꯛꯄ ꯇꯧꯅ ꯂꯩꯅꯕꯒꯤ ꯅꯪꯒꯤꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤꯅꯦ ꯂꯩꯔꯤꯕ ꯈꯔꯗꯣ ꯈꯔꯅꯤꯇꯒꯤ ꯁꯦꯠꯅꯕꯒꯤ ꯈꯔ ꯊꯤꯜꯂꯨꯁꯨ ꯆꯠꯂꯨꯍꯦ ꯏꯃꯥꯅ ꯉꯝꯀꯥꯟꯗ ꯑꯃꯨꯛ ꯂꯩꯕꯤꯒꯦꯁꯦ ꯆꯠꯂꯣ ꯅꯊꯧꯗꯣ ꯂꯣꯏꯁꯜꯂꯝꯃꯣ ꯑꯗꯨꯒꯅꯦ ꯃꯐꯤ ꯃꯔꯣꯟꯗꯣ ꯈꯔ ꯊꯤꯟꯕꯤꯔꯨꯆꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ ꯂꯣꯏꯔꯦꯍꯦ ꯐꯤꯔꯣꯟꯈꯔ ꯂꯩꯖꯕꯁꯦ ꯑꯁꯤꯃꯨꯛ ꯃꯧ ꯑꯅꯧꯕꯤꯁꯤꯒ ꯄꯤꯔꯨꯆꯣꯌꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯇꯥꯡꯅ ꯁꯦꯠꯇꯉꯩ ꯊꯝꯖꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯇꯟꯈ꯭ꯔꯦꯗꯀꯣ ꯑꯁꯤꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅ ꯈꯨꯝꯃꯨꯔꯗꯤ ꯑꯩꯁꯦ ꯆꯤꯡꯒꯟꯕꯤ ꯀꯕꯣꯛꯂꯩꯌꯦꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯄꯒꯤ ꯏꯔꯥꯏꯕꯛꯅꯤꯗꯍꯦ ꯁꯦꯠꯇꯉꯩ ꯊꯝꯕ ꯐꯤꯁꯦ ꯄꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯇꯣꯝꯕꯒꯤ ꯆꯦꯜꯂꯛꯂꯤꯕ ꯃꯧ ꯑꯅꯧꯕꯤ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥꯏꯔꯝ ꯁꯤꯠꯁꯤꯡꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯇꯔꯨꯅ ꯋꯥꯏꯔꯝ ꯇꯩꯊꯣꯛꯇꯨꯅ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯣ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕꯤ ꯇꯣꯝꯕ ꯑꯗꯨꯒꯤ ꯃꯧ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯧꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯋꯥꯏꯔꯝ ꯁꯤꯠ ꯅꯥꯟꯅ ꯇꯩꯗꯨꯅ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧꯍꯟ ꯍꯥꯏꯕꯗꯤ ꯀꯕꯣꯛꯂꯩ ꯑꯗꯣ ꯇꯨꯝ ꯍꯧꯒꯠꯂꯕꯒꯤ ꯇꯨꯡꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝ ꯑꯣꯏꯃ ꯅꯥꯟꯊꯅ ꯇꯨꯔꯤꯅꯦ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯑꯦꯗꯀꯣ ꯍꯩꯃ ꯏꯆꯦꯃꯟ ꯅꯪ ꯇꯨꯔꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯋꯥꯏ ꯇꯩꯔꯝꯂꯤꯕꯅꯤ ꯅꯪ ꯎꯍꯧꯗ꯭ꯔꯕ꯭ꯔꯅꯦ ꯑꯁꯦ ꯆꯤꯡꯈꯠꯄꯤꯒꯦꯁꯦ ꯏꯍꯦ ꯅꯥꯔꯕ꯭ꯔꯅꯦ ꯏꯆꯦꯃꯟ ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ ꯍꯦ ꯆꯤꯡꯈꯠꯀꯅꯨ ꯅꯪꯅ ꯈꯪꯅ ꯑꯩ ꯊꯣꯔꯛꯂꯦ ꯈꯪꯅ ꯅꯪꯅ ꯃꯐꯝꯁꯤꯒ ꯏꯁꯤꯡ ꯇꯤꯡꯈꯠꯇꯅ ꯍꯥꯞꯆꯅ ꯋꯥꯏ ꯇꯩꯗꯅ ꯑꯩꯁꯦ ꯅꯥꯟꯊꯅꯕꯒꯤ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯣꯡ ꯈꯨꯠꯁꯦ ꯇꯦꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯒ ꯃꯍꯥꯔꯥꯅꯤꯗꯧꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦꯅ ꯅꯪꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩ ꯈꯪꯉꯤꯅꯦ ꯑꯁꯨꯃꯥꯏꯅꯕꯨ ꯋꯥꯏ ꯇꯩꯅꯕ꯭ꯔꯥꯕ ꯈꯪ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯀꯔꯤꯅꯣꯅꯦꯍꯦ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯅꯈꯣꯏꯅꯤꯅ ꯏꯟꯅ ꯈꯣꯠꯅꯅ ꯇꯧꯔꯤꯗꯨꯕꯣ ꯀꯔꯤ ꯇꯧꯕꯒꯤꯅꯦꯍꯦ ꯏꯃꯥ ꯌꯦꯡꯉꯣ ꯂꯥꯎ ꯅꯪꯒꯤꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯝꯇꯪ ꯌꯦꯡꯉꯣ ꯂꯥꯎ ꯋꯥꯏ ꯇꯩꯔꯤꯃꯦꯗꯅꯅꯦ ꯏꯁꯤꯡ ꯇꯤꯡꯈꯠꯇꯅ ꯍꯥꯞꯇꯅ ꯋꯥꯏ ꯇꯩꯗꯅꯅꯦ
ꯇꯨꯁꯟꯗꯅ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯑꯦꯅꯦ ꯏꯃꯥ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯌꯥꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕꯔꯅꯤꯍꯦ ꯅꯪꯁꯨ ꯋꯥꯏꯗꯣ ꯇꯩꯔꯦ ꯈꯪꯉꯕꯗꯤ ꯈꯔ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯅ ꯆꯠꯄ ꯌꯥꯗ꯭ꯔോ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯇꯨꯗ꯭ꯔꯒ ꯅꯪꯅ ꯀꯔꯝꯅ ꯇꯨꯔꯤꯕꯅꯣꯅꯦ ꯏꯕꯦꯝꯍꯟ ꯀꯔꯤꯅꯣꯅꯦ ꯍꯣꯏꯅꯦ ꯏꯃꯥꯗꯤ ꯃꯧ ꯑꯅꯨꯕꯤꯗꯣ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯅ ꯑꯁꯣꯝꯗ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯀꯅꯥꯝꯇ ꯎꯔꯣꯏꯑꯕ ꯅꯥꯔꯕ꯭ꯔꯥ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯑꯩꯗꯤ ꯀꯅꯥꯝꯇ ꯍꯪꯉꯣꯏ ꯎꯡꯈꯠꯇꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯩꯒꯤ ꯑꯁꯣꯏꯕꯅꯦꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤꯒꯗꯤ ꯑꯝꯇ ꯉꯥꯡꯉꯣꯏꯑꯕ ꯃꯥꯅ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯊꯣꯔꯛꯂꯦ ꯈꯪꯅ ꯈꯪꯅ ꯏꯁꯤꯡꯗꯣ ꯇꯤꯡꯈꯠꯇꯅ ꯍꯥꯞꯆꯜꯂꯒ ꯋꯥꯏ ꯇꯩꯅꯅꯤ ꯑꯩꯅ ꯇꯨꯁꯟꯗꯅ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯂꯤꯕꯁꯦ ꯏꯃꯥꯗ ꯑꯣꯏꯔꯝꯃꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯀꯔꯤ ꯋꯥꯍꯩ ꯋꯥꯉꯥꯡꯅꯣ ꯅꯪꯗꯣ ꯇꯧꯔꯤꯗꯨꯕꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯏꯕꯦꯟꯇꯣꯝꯕꯤꯅ ꯇꯧꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ ꯀꯅꯥꯝꯇ ꯇꯨꯗ꯭ꯔꯒ ꯅꯪꯅ ꯀꯔꯝꯅ ꯇꯨꯔꯤꯕꯅꯣ ꯃꯥꯁꯨ ꯐꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯈꯟꯒꯦꯗꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯕꯣ ꯀꯕꯣꯛꯂꯩ ꯅꯪꯁꯦ ꯍꯣꯏꯅꯦ ꯏꯃꯥ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯀꯕꯣꯛꯂꯩ ꯑꯩꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯧ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯤꯕꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯃꯧꯁꯥꯕꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯊꯧꯅꯥ ꯐꯅ ꯂꯩꯕꯅꯤ ꯍꯥꯏꯕꯨ ꯏꯇꯩꯃꯅ ꯉꯥꯡꯉꯤꯕꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯎꯔꯕ꯭ꯔꯥ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗꯉꯩ ꯃꯈꯩ ꯈꯪꯒꯅꯤ ꯃꯁꯦ ꯐꯔꯦ ꯂꯣꯏꯁꯜꯂꯣ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒꯅꯦ ꯐꯖꯗꯦ ꯀꯕꯣꯛꯂꯩ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯂꯣꯏꯁꯜꯂꯣ ꯏꯀꯥꯏꯅꯤ ꯏꯃꯥꯗꯤ ꯏꯀꯥꯏꯅꯤꯌꯦ ꯑꯩꯅ ꯅꯥꯔꯤꯕꯁꯤꯗꯤ ꯀꯅꯥꯝꯇ ꯈꯪꯉꯣꯏꯑꯕ ꯃꯧ ꯑꯇꯣꯝꯕꯤꯁꯤꯒꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕꯁꯤ ꯏꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯏ ꯏꯕꯦꯝꯇꯣꯝꯕꯤꯌꯥ ꯅꯆꯦꯁꯤꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯃꯌꯥꯝꯁꯦ ꯅꯪ ꯁꯥꯎꯅꯨꯀꯣ ꯃꯁꯦ ꯈꯔꯅꯦ ꯑꯁꯨꯝꯅ ꯉꯥꯡꯒꯟꯕꯅꯤ ꯃꯍꯧꯁꯥꯅꯅꯤ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯍꯦ ꯃꯥꯟꯅꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒ ꯐꯖꯗꯦꯍꯦ ꯂꯣꯏꯁꯜꯂꯣ ꯅꯪꯁꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯇꯩꯃ ꯑꯍꯟꯅ ꯑꯗꯨꯛ ꯊꯤꯅ ꯅꯪꯉꯣꯟꯗ ꯉꯥꯡꯉꯝꯃꯤꯕꯗꯣ ꯅꯪꯅ ꯈꯨꯝꯗ ꯃꯈꯩ ꯑꯐꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯋꯥ ꯑꯃꯅꯤ ꯉꯥꯡꯕꯗꯤ ꯏꯊꯛꯇ ꯆꯥꯗꯗꯧꯅ ꯈꯨꯝꯃꯤ ꯅꯪꯁꯨ ꯏꯇꯩꯃꯅ ꯉꯥꯡꯉꯤꯕꯗꯣ ꯃꯁꯝ ꯃꯅꯥꯗꯣ ꯐꯣꯏꯌꯨ ꯌꯥꯗ꯭ꯔോ ꯀꯔꯤꯅꯣ ꯃꯥꯅ ꯍꯤꯡꯁꯥꯕꯤ ꯑꯣꯏꯔꯦꯅꯁꯨ ꯍꯤꯡꯁꯥꯕꯤ ꯑꯣꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯉꯔꯥꯡꯇ ꯂꯥꯛꯂꯤꯕ ꯃꯧ ꯑꯣꯏꯅ ꯈꯟꯅ ꯆꯩꯅꯗꯨꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯔꯤꯅꯣꯅꯦ ꯈꯔ ꯂꯤꯔꯗꯤ ꯐꯕ ꯑꯩꯁꯨꯅꯦ ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯔꯤꯕꯅꯤ ꯇꯥꯟꯖꯥ ꯆꯥꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯅꯅꯦ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯗꯦꯃ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯇꯤꯛꯇꯣ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯧ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯏꯁꯤꯡ ꯑꯗꯣ ꯈꯥꯏꯗꯣꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯒꯤ ꯇꯧꯔꯣ ꯍꯩ ꯅꯥꯈꯣ ꯆꯥꯕꯒ ꯂꯥꯏꯔꯤ ꯅꯆꯦꯃꯟꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯍꯣꯔꯦꯟ ꯃꯥ ꯑꯃꯨꯛ ꯀꯧꯔꯝꯗꯦꯅꯅꯦ ꯈꯟꯅ ꯆꯩꯅꯅ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯥꯗꯣ ꯑꯝꯇꯪ ꯀꯗꯥꯏ ꯂꯩꯕꯒꯦ ꯊꯤꯔꯧ ꯆꯠꯂꯣ ꯑꯩꯅꯅꯦ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯕꯅꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ ꯆꯥꯔꯣ ꯍꯣꯔꯦꯟꯅꯦ ꯏꯆꯦꯃꯟꯒ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯏꯃꯥ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗꯅꯦ ꯆꯥꯅꯕꯒꯤ ꯇꯧꯔꯣ ꯏꯃꯥ ꯑꯩꯈꯣꯏꯅꯦ ꯀꯣꯟꯅ ꯂꯣꯏꯅ ꯆꯥꯔꯁꯨ ꯌꯥꯏꯌꯦ ꯏꯃꯥ ꯆꯥꯔꯣ ꯆꯥꯛꯇꯣ ꯏꯆꯦꯃꯟꯒ ꯑꯩꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯇꯣꯝꯕꯒꯤ ꯃꯧ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯆꯥꯛꯇꯣ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯀꯕꯣꯛꯂꯩ ꯍꯥꯏꯔꯤꯕꯤ ꯃꯧ ꯑꯍꯟ ꯑꯗꯨꯁꯨ ꯀꯗꯥꯏꯗꯅꯣ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯣ ꯑꯩꯒ ꯌꯥꯎꯗ꯭ꯔꯁꯨ ꯅꯣꯏ ꯃꯁꯦꯟꯗ ꯆꯥꯛꯀꯁꯦ ꯆꯥꯔꯕꯣꯏꯔꯦ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯒ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯦꯅ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯅꯣ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯋꯥꯏ ꯁꯪꯉꯦꯗꯅꯀꯣ ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯄꯥꯝꯂꯤꯕꯁꯦ ꯏꯇꯩꯃꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯈꯪꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯁꯨ ꯏꯇꯩꯃꯗꯧꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅ ꯁꯣꯝꯗ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤꯕꯅꯤ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯒꯅꯦ ꯀꯨꯝꯍꯩ ꯁꯥꯅꯣ ꯇꯣꯝꯕ ꯅꯪꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯇꯣꯝꯕ ꯅꯪꯁꯦ ꯅꯆꯤꯟꯗ ꯑꯂꯥꯛꯄ ꯉꯥꯡꯅꯤꯡꯗꯦꯍꯦ ꯉꯥꯡꯉꯗꯅ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯟꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯂꯧꯔꯤꯕꯤ ꯈꯪꯉꯕ ꯅꯇꯩꯃ ꯑꯗꯨꯅꯅꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯎꯁꯤꯠꯅꯅꯦ ꯕꯦꯕꯥꯔ ꯂꯩꯅ ꯉꯥꯡꯕ ꯇꯝꯃꯣ ꯈꯪꯉꯕ꯭ꯔꯣ ꯀꯔꯤ ꯑꯀꯥꯏꯕ ꯉꯥꯡꯉꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯆꯤꯟꯊꯛꯇ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯏꯇꯩꯃꯅ ꯆꯠꯂꯤꯕ ꯂꯝꯆꯠꯇꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏ ꯌꯧꯔꯦ ꯃꯥꯡꯒꯅꯤ ꯑꯗꯨꯒꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯌꯧꯔꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯉꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯏꯇꯩꯃꯅ ꯆꯠꯂꯤꯕ ꯂꯝꯆꯠꯇꯣ ꯍꯥꯟꯅ ꯆꯨꯝꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯧ ꯑꯗꯨꯒꯅꯤ ꯑꯩꯅ ꯕꯦꯕꯥꯔ ꯆꯨꯝꯒꯗꯧꯔꯤꯕꯁꯦ ꯉꯥꯟ ꯍꯦꯛ ꯀꯣꯛ ꯆꯥꯔꯒꯅꯤ ꯑꯩꯅ ꯋꯥꯏ ꯁꯪꯒꯗꯧꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯣ ꯏꯇꯩꯃ ꯇꯣꯉꯥꯟ ꯆꯥꯅꯕ ꯍꯣꯠꯅꯁꯤ ꯇꯣꯝꯕ
นังเนี่ยมียามสิตรีเห็นนังไอเสียนายาบันเล่าดิบนัตเต้มันนี่หายไปสินังเก่าเดี๋ยวนี้นังนัตระนังนัสมนาคาริยาวแบบพูดเรื่องขังกระดับนี้ขังกับรานังกินุปีสิช่วยเนี่ยพูดเรื่องขังกระดับนี้กะดีหายไปเต้มากะดีไงกินุปีเด็กคุดทากระดับนี้เต้มานะไอ้กินุปีนักไก่ดูเลยอีเต้มานะโอ้ยแต่ป่าเด็กกะยาไม่ยุ่งสิ่งมันนั่นเลยใครสินัตมีหายไปสิไอ้ลุยนักขังงี้จุ่มนะวางไว้เต้มาคุดสากะดีเอาละกันหนูเฮกะยานุ่งไงรวยกะดีนู่นนี่นู่นนังนั่นเลยดูบุสากสามบัมสิกะตุ้มมินเนี่ยสากดีเลยตั้งไงกะดีนู่นนี่ขันเสียเนี่ยดูบุตรบ้าให้กระบอกเลยกะดีนู่นคอยนี่เนี่ยตัววิปัสสอ่างมาซาดงนะเมื่อวันนู้บิสกิมามังน้ำไม่ดูอีกไกลเดินนี่โนใบนี่บัวนังสุกระบอกเลยนังสุสากตัวตุ้มมินเนี่ยพัมดนะนังกิสากตัวปุถุกะสากดีเลยตั้งไงกี่กะดีกินู่นนังนะขันน่ะบาหุริบัสเซ่นั่นสินะนาวฮาราวนะสากตัวปุถุกนะสามีนะเดินนุ่งชิจานะนะเลยบกิว่าคดียาวเดเฮกตรงนี้ขนาบกโอ้ขังงี้อิมาเดเนี่ยมาตำซุปปะดตอมบะอามาดิมาวตอมบิกิเนี่ยมิสังเดนี่หายบเสียไอ้ลุยขังงี้อิมาอามาดิตอมบะดิเนี่ยมาวตอมบิเนี่ยสมครับนี่ปงสมครับนี่มาสิกิมาวตอมบิเสียหานะมาสัมมนาสครายาวเลยบเสียพ่อยเด็กขังกันแต่บันนี้มาเนี่ยยุ่มมาสิเด็กหลักปะเด็กมหารานิสาละแต่เนี่ยนั่งหานะกันเนี่ยพูดขังกันตัวบันนี้ขังกับโรอาสมนะมาวตอมบิอามาดิกบอกเลยอะดอมาคุยอันนี้ดอขังเอาแต่เนี่ยมาสัมมนาไปนะดูนะหายเลยภาษาคุมมาดูดพูนอะไรมีก็ดีหายบ่นั่งนะไอ้บุผู้บันนี้ไกลนะไอ้เนี่ยสมตาเกณฑ์ตาบันนี้นั่งนะเฮกตัวบอกไอ้เงินอุชิตรีภาษากระดิ่งนั่งไอ้บุสาวลีบกระดิ่งนั่งไอ้เก่งสิอิติขังเกณฑ์นั่งอย่ามาทักษิณเขาดูนี่กระดิ่งขังบราคุดกระสิลุยตีกระตาดินุเขาดูให้เป็นนี่กระดูดิบกระดิ่งปีโนนี่สิบัวขันนิงบัตรว่าอย่างไปบราให้แบบว่าสิเนี่ยขังเงินเขาดูนี่หิงสาบีขังเงินนะไอ้นี่ตุ้มมินนั่นเลยนั่งดูระยะอันสิแต่นั่งพูดอะไรอย่างเงี้ยน่าสำคัญยาวหรือไปดูหาเนี่ยพ่อยกันนี่นั่งขังกันตัวดิบสิพ่อยดัดเกี้ยพ่อยดัดเกี้ยนั่งมีอย่างชิดตะบะเมาให้กัดปีนั่งพ่อยดัดเกี้ยไปเมาไก่นุ่มพัมดูนี่ดูบัวน้ำมันมีตัวมิสไอ้ฮาร์ดกระตาดีนี่ไปมาเสียเกย์ซื้อแล้วท้าดูให้เดลบิยาวเลยนี่ตัวดิสบัวหัวเด่นตามุหันแต่เนี่ยมาสักครั้งกันตัวอะไรนี่พูดเลยไปแต่ก็พูดนี่ไก่เนี่ยมาสัมโพยให้กันนี่นั่งเมาโพยกินนี่ก็รู้ลองในตัวมันได้นี่พูดเลยสัมโพยนี่ไก่โพยดูยิงกี่นี่นั่งบัวเนี่ยนั่งหันบัตาดีนี่ตั้งให้ตัวให้เป็นตัวดิสบ้าเป่าอะไรอย่างไปแต่มันสองแต่นั่งขี้กับนั่งดีดิบซิวแล้วกูไม่เสียจริงทนพูดนี่นุ่ยจะพูดมันพี่ไก่นะมันมีตัวกระดิตัวมาดันกันนะปุ่นมาไอ้รถข้างนี้บันนี้ไอ้เนี่ยขนาดนิ่งแต่เนี่ยโตบันนี้นั่งไหนบุสักทีบีไก่นะนั่งนักกายามุยำนักพัฒนานะเสกรักมันนั่งทีบีนั่งกุมนะสู้ไอ้กระสนุกเนอร์แต่นั่งข้างบันนั่งมียำชิดเตอบันนั่งอิงวันนั่งยำสิงเนอร์แต่นั่งสิลิข้างหันละก็นั่งให้ตอมบ้ากระดินูนั่งนักกูไม่ยิงดูนั่นเลยดิบเสียนาตีมาเสียนั่งอินุปิชนะพูนสีบัตาเลยฮอสพิทอลอยู่บัตาเลยนี่นั่งบัวในตาสาวลักบัดนี้เขาเรียนตัวซาตานาตัวนี่โตดิสิมาซ้ำใครเสียพูดได้แล้วประเดี๋ยวตาสงฆ์มาสักครั้งอะไรนี่เจ้าลูกนี่นางบัวเจ้าลูกนี่ในกายในบิสาร์ตองบัตาดีนี่นางบัวคำดูลูกเจ้าลูกนี่ชมได้จริงนั่งกินปีดูจริงนี่เฮ้ยถ้าดูยาเร่ขรับพูดแบบยาเร่นี่ถ้าดูลูกนี่มาซีจูกระดิ่งป้ายแบบถ้าดูจริงเฮ้ยถ้าดูลูกนี่ตาวันนี้นางบัวเตะมาดูสีบัตาดีนี่ให้ตอมบ้านั่งกินปีจริงทูนี่กระดิ่งนั่งยิงดูนั่นเลยบัวซ้ำเสตั้งยาวเลยนี่ตัวสิบัวถ้าดูนี่นางบัวไอ้เจ้าถ้าดูอีกนี่ยาดิอุชิตตาบระนั่งข้างกันนี่นางสินางมีอย่างอุชิตตาบระให้บัวไอ้งอนเดสาวเลยแต่นางข้างงอนนางอุชิตกินจนนางตัวเบอร์นางบุจิงทูนี่นาตีมาเสียสีบัตารีนาตีมากระบอกเลยสีบัตารีนี่ฮอสพิทอลเหลวบัตารีนี่ไปซ่าเลยแต่บันนี้นี่ก็นั้นเท่านี้นี่ไอ้สุขคำทุกลีบันนี้มาก็ได้เด็ก1000ลูดเนี่ยให้หนูพี่ให้ยังขนาดนั้นบัตรทำว่ายาเร่งั้นสิกิโลเชลโลยาเร่นี่ก็ได้เด็ก1000ลูดเนี่ยดอซาตารีนี่ถ้าดูให้บันนี้ให้อันนี้ชิชูชุนท้ายถ้าดูเก๋มุชีกินหนูพี่ชิชูน่าซ้ำตัวนั่งข้างก็แบบนี้นางปีเราบัดนางพุยดัดเกี้ยนางมีวิตาภาษาอะไรนางพุยดัดเกี้ยให้เบี้ยมต้นถ้าดูนี่กระดิ่งโน่นเนี่ยตัวรีบเสียกระดิ่งโน่ให้บ้าสากสามพันสี่กันหน่วยนะตัวรีบสิบุอ่างมาซานะเผาตัวเลยนี่อีกไก่ดระแกดูเลยไก่สิมามังดางารางตลาดพี่เมาสิกันนั่งคนฉันเดินน่ะซ้ำนั่งพุยน่ะรีบตัวอีกไก่ดระนั่งนักขยี้อันตาเกติเล็กตั้งไงกี้ไอ้เนี่ยสิครับดิหน่วยหาตกน้ำมาตายนิดหน่อยอิสานิปะอันนี้ตั้งสูบสิกันหน่วยนั่งชิจานั่นเลยมีนักเกติเล็กตั้งก็ดีกินหน่วยนั่งหุยกระเจนก็ตรงนั้นดิสบุกหุยกระเจนบ่พอขนาดเนี่ยทุกในไก่เครดก็ในไก่มามังสิกะมาโมมาสาวรักปังงำแต่มาให้ประตูเฮกตาลิดะโก
ꯑꯃꯅ ꯍꯟꯊꯕ꯭ꯔꯥ ꯍꯟꯊꯗ ꯑꯅꯤꯃꯛ ꯆꯞꯂꯦ ꯃꯥꯟꯅꯩ ꯍꯩ ꯏꯕꯦꯝꯇꯣꯟ ꯇꯣꯝꯕ ꯅꯣꯏꯁꯨ ꯑꯗꯨꯝꯅ ꯅꯇꯩꯃꯅ ꯈꯨꯠ ꯊꯥꯏꯗꯦꯀꯣ ꯏꯕꯦꯝꯍꯟ ꯅꯪꯁꯨ ꯈꯔ ꯍꯟꯊꯕ ꯇꯝꯃꯨ ꯌꯨꯝꯁꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏ ꯅꯥꯏ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯅꯣꯏ ꯑꯩꯒ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯅꯣꯏꯅꯦ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯍꯜ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯈ꯭ꯋꯥꯡꯒꯁꯨ ꯂꯣꯏ ꯇꯦꯛꯏꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯣꯛꯒꯁꯦ ꯂꯣꯏꯅ ꯆꯤꯛꯑꯦꯅ ꯇꯧꯔꯤꯁꯤ ꯃꯥ ꯍꯤꯡꯆꯥꯕꯤꯅꯤꯅꯦꯍꯦ ꯁꯝꯒꯁꯦ ꯄꯥꯏꯈꯤꯕꯗꯩ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯇꯤꯅꯤ ꯑꯩꯅ ꯃꯁꯝ ꯐꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯣꯟꯈꯠꯇꯅ ꯃꯥꯅ ꯂꯣꯏꯅ ꯁꯝꯁꯦ ꯐꯣꯏꯗꯠꯂꯝꯃꯤꯅꯦ ꯇꯧꯔꯤꯁꯤ